Akaswani Imphal, Wahengbam Rajesh na pau pajari, ahan bada marueba pau. Manipur da haujik pau da mioi lising tara humdoi chamri kun COVID-19 dagi naba phakre, naba pharapage chang sada humbudra manga dasmik ahum manga oire. Bihar da board kombagi thabak khamtheng na kale, Pradhan Mantri yauna lusingba kya na makoi gi mirep singi board komli amasung laibagas da COVID-19 da naba pharapage chang tapna wangkhalatuna sada marpudra matoi yaugadore. Laibagasina Malemgi Laiset Oriba COVID-19 gi mayokta punna amata oina lanteng nari lamdam sigi miyamna sakang naraba mioi kaya nasu lanteng asida mai pak na bagidamak Akaswani Imphal gi ipau gi kutangda mipung kudimangna araiba thong ahum face mask upa amaga phut taruk lapna leinaba mai mit amadi khutsa toina hamdoktuna taru tanan thamnaba appeal tawri saknairba theater amasung film gi artist miyamna idau haina su khangnaba Sakpram Ramesh Chandra Sakpram Ramesh Chandra Mayam Kurumjari Laibak Asina Hojik COVID-19 Laiset Mayoknari Manipur Mayam Nasu Awaba Setengari Hojik Pawdi Laina Asidagi Ngak Naba Hidak Laitri Aduna Laina Asidagi Ngak Naba Kwaidagi Paba Hidakti Ishana Section Jabani Hidak Putoktri Pawgi Oina Tangai Padaba Pambay Ahongkak Haibidi face marks upiba Maram Laitana Miam Tinba Mapam the Sangbidaba Sangbatarabadi Yamdrabada put taruk tagitadana physical distancing tambiba amasung sabon natraga hand sanitizer na toina kutsa sing na hamdokbiba. Bambay ahum sibu ngakpirabadi ekoi COVID-19 bu mai pak na lanting na bu ngangbani. Kaurugum si section bana laiset asidagi ngakthok na ba kwaidagi phaba hidak ni mayambu amuka na kurumjari. Hojik mapung oiba pau Manipur da ngarang mioi sani tarani thoi naba phaduna discharge tawkhibaga loinana naba phagibi apunma masing lising tara humdoi chamri kun sure COVID-19 naba pharpagi sang sada humudra manga dasmik ahum manga oiri hojik active case lising mari sani kuntra humdoi leiri Raijigi COVID-19 Command Control Room na ngarang numidang wairam thadorpa cherol amagi matungina apunba sample lising ani chama kuntra test tawbada mioi sani manga nauna positive oiba thengnabaga loinana apunba positive case masing lising tara taret chanipan supnama pan sure Nauna positive oikiba sing adugi manungda Imphal West dagi marfutra manga Imphal East amasung Thawbal jila dagi kuntaret Bishnupur dagi tara taruk Tamenglong dagi tara amadi Churachampur jila dagi nipan yauri Raijasida hojik laiset asina siba apunma masing sama yangkai taruk sure Raijasida hojik pawbada test tokiba apunma masing lak ahum lising nifu mari chatruk kunmatoi sure hojik pawbada mioi lak mari lising kunmari chamri kuntra mari screening tokre hojik pawbada mioi lising machanga humbutaruk home isolation tawbugi manungda mioi chamapan humpu mari discharge tokre aduga active case oina mioi chatruk ani leiri Thawbal jilagi Thawbal awang laikai da laiba mioi ani COVID-19 positive oiba thengnabadigi mafam asi containment zone ni haina jila adugi deputy commissioner na lauktokre Manipur ki Vidhan Sabha seat mari gi marak limikal gi board khombagi thabak khamtheng na kale tongan ba rajniti dol singi lusingba singna amaga khunadana voter singi pungning chingchina ba honari mafam kya da mikal gi meeting pangthokpa amasung political awareness pangthokpana mikal gi mapung oiba saktam ori mathang thagi tareta Lilong Wangjing Tengtha Wangoi amasung Saitu Vidhan Sabha kendra da vote thadanagani November 10 da vote masing thigani Churachampur jila gi Singhat Vidhan Sabha kendra gi lamba yaudana karakiba BJP gi mirek Ginsuan hau ngarang Manipur Vidhan Sabha gi sadasya oina wasak lokre wasak lobagi thoram Manipur Vidhan Sabha gi adyaksha gi office chamber da pangthokki Handakta Ukrul jila gi Chingai block ki manung chamba Huisu kuldegi sahi tareta ngairiba angang ama Chalok Turel lan na bahona bada laikidaba adugi yenglaga Joint Action Committee on Chalok River Village Disaster Management na Turel asigi matakta matik saba thong ama sabina ba dabi tawri JAC gi serolaman hai nungju pantha amasung ising isaw lakpa matamda matik saba thong laitabana mafam masda laiba kul kun mangana Turel asi lanthok na bahona bada khudong chadaba kayamarum mayoknai hiram masda sarkar gi pungning chingchiladuna khunja singna hanagi MLA Preso Simregi Kutangda Mukhyamantri Haijakhabani Adumapu Hojik Pawba Thabak Amata Lokolakri Hari Tabiriba Pawasi Akaswani Imphal Degini Bihar da ngarang ahanba tangkagi bot thadanabda sada yangkai mari dasmik ani taruk yauna bot thadanaki khwaidagi yamna sada
64.5 yauna Dauriada Thadadanki Chief Election Commissioner Sunil Arorana Naidili Hai Mafam Karada BVPAT Sing Yadabdigi Togdok Toki Adomoinamak Matam Chana Sindoki Tangkak Asta Mirep Lisingama Humputarukna Lamba Tonari Ngarang bot thadana kiba kendra humbudra mathoi gi manungda kendra kuntra mangadi naksalai na kulingba maphamni sit chani ni phum doi leiba Bihar Vidhan Sabha gi mikal tangkak ahum to na pangthokli anisuba tangkak ta sit marphudra mari gi bot mathang thagi ahum da thadana gani aduga ahum suba tangkak ta sit humbudra ni pangi bot November 3 ta thadana gani bot masingna November 10 da thigani Maragasta Raijadu Anisuba Amasung Ahum Subataka Board Komagi Tabak Kamtena Kale, Tongan Tongan Baras Niti Do Singilu Singbasing Amasung Star Campaigner Singna, Mikhalgi Meeting Sing the Wangangli, BJP Lusingba Amasung Pradhanmantri Narendra Modina, Darbhanga Amasung Muzaffarpur da Pangthopa Mikhalgi Rally Sing the Wangangi, Pradhanmantri Hai Biharda Jungle Ras Purakiba Amasung Lut Tokiba Miyoi Singbu Maitiba Piba Haina, Raijadugi Miyamna Warep Lore, Raijadu Sakot Taurangi Tabak Sing Kumang Yang Sin Hanaba NDA Mirep the Board Pibina Bamahana Apil Toki. Pradhanmantri Hai Birodi Dol Singdi Sakot Thorangi Tabak Karam na Paikakadagi Haibadugi Wakalon Amadi Hai Singba Wat Pangaktani Mang Hai Asigumba Miyosing Asina Raija Sibu Maning Halanagari Congress Lusingba Rahul Gandhi na Balmiki Nagara Pangtopa Miyangi Mitin Amada Wangangke Laibagasna COVID-19 lantengnabada anoba pandup ama yawba ngamle laisat asina naba pharpagi sang laibak asasada marphudra dasmik nipan mangai yaure naba pharpagi masing asi active case dagi saruk taranthoi hele active case ki masing chada nipan da hanthare Laibagasna hauji COVID-19 naba pharpagi masing tapna hengalakpa amasung mi sibagi sang hantharakpana bharata active case ki masing hantharakpa leptri haksel mantraloin hai laisat asina mi sibagi sang chada ama dasmik mangasino da leire Nagaland ngarang nauna miyoi marphudra nipan COVID-19 positive oiba thenaki miyoi sama taramari naba phaduna discharge toki aduga miyoi amana laisat asigi laikide Raijadu hauji positive oiba masing lising nipan chanipan kunga mari sure aduga miyoi lising taruk chanipan humpu mapan naba phaduna discharge tokre hauji phawbada miyoi kunipan laisat asigi laikidre Meghalaya da ngarang miyoi sama kuntra mari naba phaduna discharge tokri bagalonena hauji phawbada miyoi lising taret chatret humudra taret naba phaduna discharge tokre Raijadu hauji apunba case lising ama humpu mari lairi Imphal ngasi pomo pause singi maroi pause ke dama hauji Maibam Dwijamani laire Dwijamani Thagasari Rajesh COVID-19 gi pau Mikhal gi meeting da nomai kapsilak le haiba mati phi loramba private school khara suna matam kharigi oina thingjin khra haiba pau singna Imphal ngasi phongba pause singi maroi ba pau ina phongdari hauki ba pung kun mari da record oina Nepal lekhidre punna sama yankei nipan sure haiba pau puna phamda anba headline toduna phongli Record oina mi Nepal lekhidre Manipur gi phibam center gi team na yengsin ba haukhri ai basana Sangai Express Manipuri amasung English edition animakta ahan be headline toduna phongli Miyoi Nipan amasu lekhidre anoba case chani manga thengnare haiba pau People's Chronicle da ahan be headline tori Taruk amagasu lekhidre lekhidaba masing punna sama yankei taruk sure haiba pau huyalan pau da ahan be headline tori pawasi ireibak amasung Manipur Mail da su ahan be headline tori Hospital da anaba thampham chalaktabadagi miyam mi painare home isolation da leiba miyoi ani yauna miyoi taruk lekhidrai ba pau sana leibak da ani sub headline tawduna phongli Suda leiba kuki militant singna Congress candidate ki public meeting da nomai kapsilak le haiba pau ama morning bell da ahan be headline tawduna phongli pawase Imphal Free Press da su ahan be headline tawri Raya Sabagi MP ohelakli basi taibung mapugi sangyengni singtam anigi yaifanaba angamba thakta honagani haiba ningthau sana jaw bale semana phungdokiba wafam naharol gi thodang da ahan be headline tawduna phongli Mikhal da lamba yaudana karaba BJP gi Ginswan Hau MLA oina wasak lokra haiba pause ayambagi ahan balamai da phongli Mahiroi singdagi phi lorambadagi private school taruk suna thingsin kraiba pau morning bell da ani soba headline tawduna phongli Imphal Free Press da su pawasi ani soba headline tawri pawasi atai pause singi ahan balamai da su phongri IRB personnel ama yauna miyoi maridagi crore humbadara marigi brown sugar phare haiba pawma sanalai bakta ahan ba headline tawduna phongli Rajesh Loisilapada COVID-19 dagi ngakthoknaba face mask upa phut taruk lamna leiba khutsa amadi mai mi taru tanan thamba haiba achamba thong ahum asi ngakna chapinaba amuk ana ningsingjari aroibada maroiba pau amuk Manipur hauji phawda miyoi lising tara humdoi chamri kun COVID-19 dagi naba phakre naba pharpagi changsa da humbudra manga dasmik ahum manga oiri Bihar da board komagi tabak khamthena kale Pradhanmantri yauna lusingba kayana makoi gi mirep singi board komli amasung laibak asta COVID-19 naba pharpagi chang tapna wangkhaltuna sada marphudra mathoi yaure Paulo jare